JUF Kena Kuki Loktang Sang Yauna Pochai Kaya Mai Thadokre Kuki Singna Ngasidagi Matam Kaktana National Highway Sing Thingadori Ozamasi Kuki Kuki Makanogi Mayuk the Kuki Jalano United Front Amadi Nagagi Lamda Kuki Maruina Kuki Lam Kuki Logi Wang with the Lam Kopchinba drug lalonba Inkalagliba Naharo Kaya Manhantakan Basiki Mayukta Kuki narco terrorist Amadi Lalop Singa Sina Sogotpa Kuki Zo Singna Nagagi Lam Singda Hariba Tabak Singasi Chatai Habagi Mayukta Kuki Narang as Kuki JUFK comes or Kuki Kamso Naluchingba Hibatare Kadar Singna Kuki Loktang Sang Imanga Yauna Gari Amadi Poche Kayama may Tadana Manhantakan Kibaki Pauli Rosa Samatang Kamai Tamayosa. Okay. Manipur sida akogi law leitaba lawless oibagi dumba scenario amakak chapchana akogi sum nahona namuka miyamna uba phangakpa adugi tangkak tuni hojik leiba kanosi ana akogi Manipur se sida akoina yamna akogi tabada yamna ngakningai oiba aduga masi akogi nakal amarom da so akogi tungi future gi damakta khalakan masi Afaba kano amadi nattaba sign namadi nattaba akoi future gi oina soyamna phattaba wona moina legadaba pose kaino hakan akoi Manipur sida sigi lamsina naga gi lamni sigi lamsina kuki gi lamni sigi lamsina inpui gi lamni sigi lamsina adu gi lamni haina sumaina lamse mai magi kalup ki oba mongda mai mapu Panba Mapu claim Tobugi self proclaimed ownership se Masi Ponamakaksum Laivase Masi Manipur as a collective state ko or nation Haisira Akoi Hanadigi Lerakpati Manipur Apunba nation Moina kingdom Moina Koilerakibani and in the Ipibanung the San Gramatunda Manipur state Moina Husiki later the states of the Ladiva Akoi Togantoanba Kalu Puru Mayam se Masiki Apunba Ire Partner Manipur Haisi Sigi Manungsida Sigi Zagasi Koi Nagagini Sigi Zagasi Koi Kukigini Sigi Zagasida Adu Gidi Adagini and Atose Basima Ahan with the number one Puning Togan Ningai Oide Silak Tivani and Tamsake Anishu Bada Akoi poppy cultivation se Masina Maram Warakan Lamdam Sida Ladiba Kanglu Prum Mayam se Masida Kogi poppy cultivation Sina Kogi Kunaisida Asoba Patava impact Mayamaka Pi Haiba Posematim Mayam Nasu Yare even poppy cultivation Tauriba Ado Maisili now sing Dunasu Masidi Kambiram Ganihaibo the Taragadi poppy cultivation Samasi Akoi Haiba Kungang Sing Sigi village gypsy in a title Lauraka poppy cultivation Magi village the Masito we are away Haina Masi Chapsava initiative of a Lovi Vakari Kai yes Masakarigi Husik Pava Tau poppy cultivation Siatum Makacha Taraga Libagi Madam Jekarino poppy cultivation in a Madam Werakanda Kui state Sidesida Akoi Tongan Ba Kui Pena Daba Nuaina Daba Sauna Ba Kui Lamdam Sida Akoi ecological balance the Bu Oceanu Natragana Kui Lamdam Sida Kui Draki Menans Bu Oceanu Natraga economy da Joba Kui Kanoma irregularities Miamo say Ting Miam Piapuki Oceanu for people cultivation in a period impact Miamse Masidi Kunais the Leriba Akoi Kalu Amatana Penning I wait about Adumba Tabakamaneva Masiki Tabaksi Mueva Kunai Mayaka Labor Tabamani Hana Lobi Rakanda Hausiki Village sing to get chip sing duna Magi village duna Konbe area sing the Shumba watching it of Wearoi Hana Tawandabagi Kongtangse look at the Sikarigino Sani Shubadai Siva from Hangasani Ahom Shubada government and the Karigino government why government is so silent and why government is keep their eyes close go Moigi Mamisina Yang Bidribusi Karigino Maduda Aingi in the local pump talk what Tabaxing ado Mokoina Mopamsa Tobidribusin Karigino Aduga Madu Tolamiba missing to give Matata Aingi but Sapsava Tabak Pakatribusin Karigino government Ain say Haidiba Jingi Mapamsing Sida Kuting Topa Namdravra Haidiba Mapamsing say Low less Weba
government na law implement tawba ngamdraba mafam amani haina akhoi logadoribra masi wahang si government ta akhoi thamningai oyebako government si karigino singda swamna weak oirisi ain chapchane strict oin enforce tawdrisi karigino masi government ta so masi wahang si akhoi thamningai oyeba pham pujiki haiba pham siga mari lena thamjake aroibada amabu oirasu akhoi violent toiba akhoi initiative ama violent toiba adumba step ama lakpase masi akhoi puning thobani ngai oide akhoi lamdam sida hanadagi hauna akhoi violence ki oiba adumba turmoil lamdam sida leirabani masina maram wara kan akhoi hiram kaya da ton hiram kaya da akhoi khamthengna state se social laga leirabani adagi leiriba kanglu phurup mayam se masi aduki matik akhoi awaba mayong naraga leirabani sida muka nauhongnana kanglup tongan kanglup singi marakta makhata na violence akhoi intensified torpa yaba violence amuk makhata na sangtharakpa yaba adumba makhalgi adumba thawak singse masidi koi puning thawalna le oide adna maram orakanda kanglup ani makta akhoi maruwaina akhoi ZUF amasung akhoi kuki gi lebiba akhoi keno khangde kenef khangde akhoi lupsingda akhoi na appeal tawjaning badi akhoi masi self restraint maintain tawbiyo aduga makhata na akhoi pamdaba thodok thon bigano adu kalup ani gi lusingwa sing akhoi fazana negotiating table le engage tawbiyo informal oina oigera formal oina oigera natraga karamba platform gi level dano akhoi fazana wari sanana bagi tangka ama haminaraga understanding ama program na tangka ama engage tawbiyo adu makhata na akhoi balance thok tanana ba akhoi initiative lokhatpiyo nakalani makki adu ma civil society gi apex body sing na su masi matang se se positive oiba initiative lokhatpiyo sum afam kharase hangat chage